Chahi kharagi mamangdagi September 10dagi hauraga October 2 phawbasi Seva Saptaah haina leibak asida palan tawduna lakli palan thauram asigi saruk ama oina Akashvani Imphal gi ipau kangbuna malemda Bharatna khwaidagi mangjil thaba leibak ama oinanaba laukhatliba thausil thaurang singi matangda akhang ahisinga unaduna khana nainabagi thauram sing tangkak naina sandoktuna lakli ngasigi tangkak asida khanagadoriba hiram asi India's emergence as a global power haibadi Bharatna malemgi sakti leiraba mapangal kallaba leibak ama oirakpa haibasini hiram asigi matangda khananabagidamak Manipur University gi Anthropology department ki professor Oza MC Arun aikogi studio da lengsinduna leire ahanbada ojabu taramna okchari kurumjari ahanbada oza Bharatna malemgi khwaidagi mangjil thaba leibak ama oinanabagi pandamda Biksit Bharat 2024 thambaga loinana pandam asi phangnaba leibak asida thausil thaurang kaya lokhatpa ekhoina thengnare ure haukiba chahi 10 rom asida oja kendra sarkarna sangsatta nupi singi chada 138 gi reservation thamba demonetization tawkhibaga loinana GST haudoktuna masidasu amuk handakta next generation GST reform chatnanaba warep laukhiba National Education Policy 2020 chatnaba haukiba Sangvidhan gi article 430 muthatkiba anauba criminal law ahum chatna hanbana chingba yauna tongan balam singda chauna ahongba purakre haibayai lakchaningi ba wafamdi oja leibak asida asigumba thausil thaurangda ahongba purakliba asi yenglaga aduga leibak asigi oiriba phibam asida Bharatna malemda khwaidagi mangjil thaba leibak ama oiba ngambagi potential haibadi magun lei haina khanbibra oja aikoina India gi ning tamlaba matungdagi hojik phawba laiba mawung asi yengaga amadi hojik Indiana magi tielaba matamasida haibati chahi 109 marfu muksida local laiba thaurangsing magi thaurangsing gi coherence laiba aduga India da leiriba mi singi resourcing asa amadi natural resourcing asa masi yengaga di India su kari damakta mangjin thaba laibak ama amadi pithibi gi kanglonda malemgi leiriba kanglona sida magna mangjin thaba leibak ama sakti leiba leibak ama oirapangambagi adugumba potential dudi India da lei amadi hojik potential leibada natana India sa malemgi tongan ba forum singda mai pakna amadi masak khangna achouba phida ma loba leibak ama oiraklabani Ozana hojikta ju panbikre Bharatna 1947 lisingama chama panifutare ningtamba phangge ningtamba phanglaba matungdagi ngasi phawbagi chahi 34 gi oiba ningtamlaba leibak asigi journey khongsat amadi leijare oza aduda lakchaningi ba wahangdi ningtamlaba matungda Indiana malemgi oiba rajniti gi lamda karamna changsilakpagi haibasigi matangda amuk khara thambiyo loilam lengak makada leirambadagi 1947 da Indiana nanthorakle aduga loilam lengak tagi nanthorakpa si India gi ningtamba haina kongnai Indiana ningtamba asige iroina na aikoida kudung thiba ama leikribadi karino haiba matamda Pakistan amadi India haiba leibak ani thoglaki 1947 ta aduga leibak ani asi khaidoknaba asida yamna chawna hingsa thoki mioi kaya ama khun hongan ki misi mina kaya ama thon ki yum thadoktuna India da Pakistan gi tongan ba mafam dagi chelekli ba mioi singa du India gi mafam kaya da khunda hannaba honaba masi su achouba samasya ama oikibani adugi su mathakta nona ningtamlakba leibak asina anouba leibak ama oina semnabo honaba matamda British ki matamda leiramba princely state kaya ama tasin khomjin ba haibasi su achouba wafam ama oiki ningtamba matamda Indiana thabak sufam leitabagi samasya lairabagi pangkhai gi makhada leiba mioi lakaya gi phibam hanagi lenga kanglon gi lemhoba loilam gi wakal amadi ningthaupanba matamgi chatnabi gi lemhoba makha kaya ama India da matamdu da mangda ta kiba wafam singni Pakistan ga muknaba wafam kaya gi manungda Kashmir gi wafam amadi China ga ngamkhai gi oiba ungkhatnaba amadi khut thongnaba kaya ama aikoi gi yumlonaba leibak singa leinaki amadi madu wakhainaba honaba da awaba kaya ama thengnaki adubu awaba amadi singnaba kaya adu leiduna su Indiana malemgi kanglonda karamna phida ama kanba ngamgadage haibagi lamdasu achouba khongthang ama paikalakpa taki
amadi paikhalakpa hokhi matam madugi malemgi kanglonda nampak naina haibadi capitalist bloc amadi socialist bloc haidana nampak tana leinaba ani asigi muknaba amadi sang tanaba asa yamna mayek sengba matamne Anisuba lanjau matungda ningtamlakpa leibaksing asi nampak tanaba phibam asida nak amada natraga nak amada lepnaba matamne Indiagi oinadi maaki mayek sengba wakhalon amadi yumpham adugi wakhalon duda yumpham oiba michang chungchan nadaba haibadi non aligned oiba chawkhalak liba leibaksingi oiba malemgi kanglup ama semgalakhi Kanglup asida wakhan manaba leibak chamaga kumathoi yauduna United Nation ki mathangda khwaidagi leibak yamba malemgi kangbu ama oirakhi michang chungchan bada yaudaba English ta non aligned hairiba wahi asa masi India gi diplomat VK Krishna Menon na ahan boina sisinda khibani masida Indiana chawkhalak leba leibak singi lusingbasingi marakta mangjil thaba leibak ama oirakhi masimakna Cold War manungda leinakhiba nampak tanaba kanglona adugi sakti gi khalda Indiana maru oiba saktam langki michang chungsin nadaba haiba wakhalon asina India ga atai leibak singa leinaba mari amadi malem gi kanglonda saruk yanabagi lamjing patam ama ngasi fawba leiri haibi yai Yam nungaijay uza aduga amu uza malemgi sakti leiraba leibak amu oina kanna changsilakliba asida Indiana maruoiba saktam laurakliba asigi yumphamda kari kari ahongba lakhibage aduga amu uza honglakliba yumphamsing aduna India da kari kanaba natraga kari ahongba pi haina lawba yabage haibadusu thambiyo Ekoina michang chungchan nadaba haiba wakhal asidi Cold War si loigraba matungdadi malemgi kanglonda nampak tanaramba phibam adu hongkibana maram oiraga madugi wakhalon adugi chapsaba India na lepkadaba phibam ama phirep amadi oiraktare adubu masiga general principle haibadi non aligned ki principle adudi ngasi phawbo hongdari haibi yai adubu haukiba sahi tararom asida Indiana masagi leibak manungi thoram amadi poram yatpada sizinariba principle punamakka loinana punamakki saukhatpa haiba asi malemgi kanglonda su sizinaba asina malemgi sakti gi khalda India gi mamal hengal ali haibi yai saukhatpa haiba sida isagi iromdom lepangamba su changi aduga punna saukhat minna gadabani haiba miyang amasu changi wakhalon asigi mathakta India da leiba topa miyang amana yumlona ba na hanba haibadi neighbors first haiba masigi wakhalon amasu India da lei masigi wakhalon china yumlona ba leibak sing asiga punna saukhat minaba amadi yumlona ba leibak singi punsigi phibam singda minungsiga konana tengbang ba haibasi anoba manglemgi kanglonda tamba mantra mani haina lobi yai aduna ni Indiana Myanmar gi khudung thiba matamda tengbang mayam ma piriba amadi atei leibak singi khudung thiba matamda aikoina chawkhatpagi oiro khudung thiba matamda oiro lalol gi tikto oiro punna chatliba sa mantra asigi makhadani haina lobi yai Hojiki hairiba ahongba singse oza sizina akoigi leibak sida kari kanaba pi haina yengba yai adu khara thambi Indiana yumlonaba leibak singa leinaba marigi mathakta yumlonaba leibak singa punna yauminnariba lup kaya amelle yumlonaba singtana semba khudam oina South Asian Association for Regional Cooperation SAC hairaga khangnariba asi kha Asia gi leibak Nepal na semba sarkar singi oiba loop amani masa lamdam asom gi geopolitics ki oina yamna maru oiba loop amani loop asi malem gi oiba kanglonda maru oiba tanatana lamdam asom gi oiba saukhatpa amadi tengbang nabada Indiana maru oiba thodang lawrakkibani masimak yamna singthaba yaba wafam amani 1985 ta lingkhatkiba loop asina lamdam asomgi lanthumgi saukhatpa amadi integration da thabak tawrami adubu lamdam asomgi rajniti gi maru oina Afghanistan amadi Pakistan gi phibam singna loop asi sathabada khudung sadaba hojik thengnare adubu Indiana sakta yenglamba miyang adu makha samthabo oina nongpok lomgi yumlon naba sing bimstek ti
haibadi Bay of Bengal Initiative for Multi-Sectorial Technological and Economic Cooperation sigi makhada mari thamai yumlona basinga amadi atai lebak singa gi marakta hana sakta yengami ba mieng du samtadana lai lub asi kha asia amadi khanompok asia gi lebak tare na sembani masida Bangladesh Bhutan India Myanmar Nepal Sri Lanka amadi Thailand yauri hokhi ba sahi kunlom asida lub asina lamdam asomgi tembang na bagi maru oibai hiram tara mari masak khangdo aga maduda mateng pangna ba khonari lam asida lalol itik senthang pithaba amadi amaga samnaba amadi lamdam sigi pothok paringda chachil hannaba indiana khonariba asi yamna singthaningai oiba wapamni Maikai asomda Indiana sakti sagalakpa asi haurakpada Brazil, Russia, India, China amadi South Africa na semba BRICS asi hojikti leibak taragi malemgi oiba iho ama oirakle lub asina lalol itik amadi amaga tengbang na bagi mathakta malemgi geopolitics ta achoba phida amakan bangamle BRICS ki yumbi ahum haina khangnariba asi malemgi oiba amadi lamdamgi oiba security nakal yamba kanglon na masyamdok tuna malemgi rajniti gi mapham ama semba amadi terrorism thengna bada tengbang na ba haiba rajniti gi amadi security gi oiba yumpham ama yauri ani suba yumpham oina lanthum amadi selthum gi oiba wapam sing oina lalolitik lau singuba amadi banking amadi selthum gi matangda tengbang na duna sustainable development goals sing phangnaba honna minaba sini aduga ahum subana BRICS leibak manungi culture amadi miga tona tinaba sana khonaba sing asi leiri wapam sing asida Indiana 2021 da BRICS ki presidency oiba matamda yamna sauna khudon tamkiba kharadi nakal yanava sing samdokpa haibadi multilateralism asida reform tawba sustainable development goal fangnanaba technology gi oiba amadi digital gi oiba solution sing thiba terrorism thengnaba da tengbang winaba miga tona tinaba hengalan ba haibasa India gi BRICS presidency 2021 gi matamda puthorakhibani India gi presidency asi malem gi sakti gi paringda yamnamak India na mangjin thare haibiyai Makha tarakpada oja Group of 20 G20 hairagana hena khangnariba sida India gi maru oiba asisu yamnamak singthaba yai haina thamjage oja India na lup asida lawriba thaudang asi kamaina yengba yai oja G20 ki top magun kharalei aduga macheki manungda aikoina ningtamba leibak taramapan amadi European Union ga punna saramba lupni haurakpada leiribasa aduga Indiana G20 presidency oiba matamda African Union sa 2023 da yaurakpadagidi hauji G20 haina khangnaraga su member di hauji kumathoi sure aduga asigumba lup asida Indiana yamna singthaba yaba phida amakalle amadi leibak asina presidency oiringai matamda top wakhalon oina nupi singna lusingba saukhatpa haiba wakhalon ama puthorak tuna nupi gi saukhatbagi matangda yenglamba miyeng singa do malem gi thakta hongdok hannana bagi iho ama lai nupi gi sakti ama sakhangduna saukhatpa haibasi gi haurakpa iho ni aduna G20 gi iho da Indiana atai hiram kya dasu khudon kayama tamliba asimak Indiana khumang sapsolapagi khudama amani haina lobai aduga amuk oja malem gi oiba apunba saktam amada world system sida khoina atopa nakalamada yengba matamda global north aduga global south haina khaidokliba sigi paring sida chatliba koigi India gi khongchat se si kamaina yengba yai oja Jorangna global no thairaga chaukhat laba leibak United States Canada Europe ki leibak sing Japan Kha Korea Taiwan Australia New Zealand amadi Israel asina global no thairaga khangnei aduga atoppa lemhuri ba leibak sing adubuna global south thairaga khangnebani malemgi honglakliba kanglon asida global south ki leibak singi marakta amaga tengbang na duna saukhatnaba amadi saukhatpagi lambenda sothahuraba sing asa mengkhatnaba honaba
amadi hotnaminaba kaya ama ikoina uri masa lamdam gi kaphaldagi nanthoaga hana regional oina kalamba wafam dudagi nanthora laba matungda global south ki tembang naba ase anoba iho amani anoba pandam amani haina lobi yai matang asida indiana sauklak liba lebak singi marakta shotha uraba phibam kaya da maru oina lowu singuba haksel amadi lairik laisu tambada loriba thodang asi malemgi thakta yamna singthanari matang asida ningsing bayari basi India gi prime minister na toba bartona amada Singapore gi prime minister Lawrence Wong na 100 September ani dagi mari forwe India da laklamba adu da amana amabu tengbang na ba haiba hiram singi maramda khana naina khiba amadi global south ki miyeng dagi masa khana khiba madu akhoina yengba yai masida natana hokhiba August tha da India na hodok khiba Global Important Agricultural Heritage System haibadi GIAHS asi Global South ki oina yamna maruiba wafam ama oiri maikai asomda Africa Asia gi leiwa kayaga Global South ki tembang naba amadi saukhat minnanabagi lamda Indiana mangjin thana changsilli matang asida ningsing bayaba wafam amana inkumja lising ani kulhumdoi gi January 2022 da pangthoi kheba first voice of Global South Summit da India gi Prime Minister Sri Narendra Modi na haikiba Global South ki lebak sing na thengnakhiba saukhatpagi experiencing adudagi aikhoi amana amadagi tamnaba yaba kaya ama lei haibasini saukhatliba lebak sing na thengnariba wari kaya lebak sing asigi tungi laibak lepada yamna sauna mateng pangani amadi amana amaga karamna tengbang nagadagi haibasi su takani adubu global south ki iho ngaktana apunba malemgi tengbang naba haibadu oidabanina Indiana global south amadi global north samnanaba triangular dialogue ki forum ama semgatana hokhiba sei ani ohum sida masigi triangular dialogue ki forum ama semgatnaba honariba asimbakna sakti gi lamda India gi phida ama kanbangami amadi adugumba iho aduda Indiana losing duna mangjil tha duna lamtak duna satpangami haibadu tai yamna nungai jai oza aduga loishilakpada oza akoina khana jari base si loinamak se punnamak se subchillaga yengaga akoina India se hojik malemgi luchingba singi marakta karamna likhalakli bage haibase thambi oroi boina za Indiana malemgi sakti gi kanglonda culture loksing amadi science and technology gi lamda yamna ka henna mangjin tharakli haibi yai thagi khongchattagi na haksel gi hiram kayada India malem gi singthaba yaba leibak ama oirakli India haibasi kaithel ama nate Indiana malem gi kaithel gi network ta top pa phida ama kanbangami lalon potki oiba wafam khaktada natana haksel lau singubagi lamda malemgi mafam kayada pothok amadi loksingi khudol kaya tamlakli malemgi hojik sathariba lan amadi khutthoknaba kayada Indiana lauriba thodang asi sakti gi padam amani haina lobayai masigi mathakta sana khonabagi amadi chinjak ki diplomacy da Indiana malemgi leibak ayambarga afaba mari thamlakpa asimakna India mangjin thabang amalibani haina lobayai kunsuba sahi sagi malemgi lusingba sing haibadi US Russia Japan Europe ki leibak khara oiragasu kumathoi suba sahi sagi malemgi lusingba singi phidada Indiana mafam ama kanbangamle haibasida singnaningai leitre yamna nungai je oza akoina ngasi khana jariba hiram India's emergence as a global power haibadi bharatna malemgi sakti leiraba mapangal kallaba leibak ama oirakpa haibasigi matangda koina ozadagi khangjaningba kaya amadi leiri adubu matamgi akaknaba leibana ngasigi namaktadi matang asida thauramasi loishinjari ozana isagi chillaba matam kaya kaithopiduna khoigi studio sida lingbirakpa thauramasi bu mapung phahan biramba hiramasigi matangda mamal yamlaba wafam kaya thambiramba ozabu amkana thagachari Kurumjari